Hello मैम ngasi video se akhoi gi inkhalak liba naha macha lairik laisu tam libada makhoi da dedicate taujage ba nakhoi gi imung manung da nakhoi gi ima baba na yamna wana sura nom laduna kaithel da pochai yo laduna imung manung puna nama hona jaba nangi lairik laisu gi paisa thina nama hona jaba nangbu mi oina nama hona jaba mioi me ama gi imung da nakhoi gi ima baba kaithel da pochai yo lamgani ba makhoi da ngasi gi video se dedicate taujage ba loina na I video macha matang play taujarakke miya masi mityeng da beu ba video asi uraba kanda nakhoi gi thamoi da kari phawi akhoi gi middle class family da nakhoi gi ima baba khoi na nomagi kaithel da chatladu no pochai nungchai yolaga imung manungbu yamna wana puna nama honariba nakhoi gi wata nama honariba nakhoi gi lairi laisu tambagi damakta paisa taliba paisa piriba akhoi gi awa se uredana ngasai gi ima sina gari gi maning da naplaga akhoi nupana tawgadaba thabakase mana tawraduna kayam tawana imung manung puna nama honajari noba masida aina haijaning ba haibabu akhoi gi ima baba singna lairi laisu tamlu haina makoina yamna wana honajari base lairi laisu da pukning janguba matam lakani ba nupi naha koibagisu nakhoi ima baba na wari bado madu yenguba ima baba gi paisa se mafam marang khangdabida kanadaba mafam da kaidang wai da sijanage khanganuba nangna kari gumma matamda harau kumai nungai thokpa nungai ba pamba tholaga su nasagi paisa talaba kanda nang matik charaba kanda nangi paisa aduna nang harau jau nungai thoba maduda nang nasada pena daba matta leiroiba akhoi gi ma baba na yamna wana tanjarakliba paisa aduna akhoi gi harau kumai khangde nungai thokpagi khangde namakta akhoi gi paisa sijanaba se masi aigi oina diko makhoi gi amutang khanbiu aina haijaningeba masiga loinana aigi video asibu nauna yengbiriba miyamda aina haijaningba haibabu nauna yengbiriba miyamna nungsibino channel ase subscribe tawbiramu subscribe ki button ado nakhoi gi oina di free ni nakhoi gi subscribe amamamna aigi punsida ahomba kya ama pubirakani karigumma matamda nangi punsida awaba kya ama nanglaba awaba mad nangse panduna leiraba yamna henjinna khalluganuba nangse aphawba yamna kanba hero amani khantouba maramdi isorna nang khakna na madugi thabak adu tawba ngamgani nang khakna madugi awaba do khangba ngamgani khanbadagi nangonda madugi thabak madugi awaba do nang hallibani ba ikogi hainaba ama leibani ba isorna alumba puba ngamloidaba lengbanda kaidawngaida alumba puhalloiba madu khalladuna nang yam thina henjinna khallaga nang depression daga chatke khanganuba nungai thoba wakhal nungai thoba maramdi nangi su purnima soidana lakani ba aikogi luhongba ba luhongba se masi phagi natteba luhongba ba luhongba se aikogi romance gumba natteba luhongba se aikogi mioi adu khaktana luhonggadabani ba karigumba nang nangi punsida stable oiba pamlaba nang angang pamlaba nupina ha thiraga nungai ai phana leiba pamlaba imung manung phajana puduna leiba ngamgadaba oiraba nang thabak afaba ama tawraba madugi life ado pamba thoklagadi nang luhongbada kari sukai kaide aina khalliba aduma punang romance kaktagi khallaga kari gidawng ai da punsida luhongge khanganuba maduna maram oiraga nang yenguba nang luhong le sukhalasiba aduga nangi punsida nangi imung manung nangi nupi nangi angang ka solakhini angangi career sema mathau taagani madu miyamdo ngamgadaba oiragadi luhongbana phai haina khalliba karigumba madu ngamloidaba oiragadi masigi responsibility se kaidongaida lawganuba maramdi masina maram oiraga ko nangsu amasung nangi imung manung nangi nachana susu yamna waganiba luhongbai ba luhongba se phagi natteba luhongbai ba luhongba se romance natteba luhongbai ba luhongba se akogi responsibility amani ba masi gyan tawba nakhoi pombagi namit ado isalaga aina hairiba se khalloba nang nangi punsida nangi napuroiba khangde nangi ima baba khangde nangna nungsijaribi khangde makhoi pumbado maduga loina nang se paisa su yam paire khalasiba masi pumba se nangna mathangi numitta tum hawgalakpada nangi punsida amatta leiramdre khalasiba nangi punsida amatta leitreba paisa dagi girlfriend boyfriend dagi nangi napuroiba dagi amatta leiramdre khalasiba nang yam nungaitreba aduga nangna isorda yam kanna nonjaraduna thamoi sengna nonjaraba kanda nangna isorda nire khalasiba ingonda leijaramba mangkiba miyam ase isor hanjanbirau haiduna isorna nangna hairiba do taharaduna nangonda laikhidaba nangna nungsijaramba nangi napuroiba nangi girlfriend boyfriend pumba nangi lanthum pumba do amuka isorna nangonda loina pibirak le khalasiba nasada nokningba soidana pharamganiba
ꯄꯨꯟꯁꯤ ꯍꯥꯏꯕ ꯄꯨꯟꯁꯤꯁꯦ ꯃꯁꯤ ꯉꯛꯇꯅꯤ ꯑꯋꯥꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅꯁꯨ ꯈꯟꯒꯅꯨ ꯑꯩꯈꯣꯏꯒꯤ ꯗꯤꯄ꯭ꯔꯦꯁꯟ ꯍꯥꯏꯕ ꯗꯤꯄ꯭ꯔꯦꯁꯟ ꯃꯌꯥꯝ ꯑꯃ ꯗꯤꯄ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯍꯦꯟꯖꯟꯅ ꯈꯟꯕ ꯑꯅꯤꯁꯦ ꯆꯞꯄꯨꯗꯤ ꯃꯥꯟꯅꯕ ꯄꯣꯠꯅꯤꯕ ꯑꯩꯈꯣꯏ ꯋꯥꯈꯜ ꯈꯟꯕ ꯑꯁꯤꯗꯒꯤ ꯑꯗꯨꯝ ꯍꯦꯟꯖꯟꯅ ꯈꯟꯖꯤꯟꯅ ꯆꯠꯈ꯭ꯔꯕ ꯀꯥꯟꯗ ꯃꯤꯑꯣꯏ ꯑꯁꯦ ꯗꯤꯄ꯭ꯔꯦꯁꯟꯗ ꯇꯥꯕꯅꯤꯕ ꯗꯤꯄ꯭ꯔꯦꯁꯟ ꯍꯥꯏꯕ ꯗꯤꯄ꯭ꯔꯦꯁꯟꯗ ꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯑꯣꯏ ꯍꯥꯏꯕꯗ ꯅꯪꯅ ꯌꯥꯝꯅ ꯋꯥꯈꯜ ꯈꯜꯂꯒꯗꯤ ꯅꯪꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯤꯡꯂꯣꯏꯕ ꯇꯨꯃꯤꯟꯅ ꯐꯝꯅ ꯂꯩꯒꯅꯤꯕ ꯀꯨꯅꯥ ꯀꯥꯆꯤꯜ ꯑꯃꯗ ꯃꯗꯨꯗꯩꯗꯨꯗ ꯅꯪꯒꯤ ꯀꯣꯛꯇ ꯅꯪꯉꯣꯟꯗ ꯐꯥꯎꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯅꯗꯕ ꯃꯌꯥꯝꯁꯤꯡꯗꯣ ꯃꯗꯨ ꯈꯜꯂꯒꯅꯤꯕ ꯑꯩꯈꯣꯏꯅ ꯗꯤꯄ꯭ꯔꯦꯁꯟꯗ ꯆꯠꯂꯤꯕꯁꯦ ꯋꯥꯈꯜ ꯍꯦꯟꯖꯟꯅ ꯈꯜꯂꯤꯕꯁꯦ ꯃꯁꯤꯅ ꯂꯥꯏꯅꯥ ꯄꯥꯏꯔꯛꯂꯤꯕꯁꯦ ꯅꯪ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯈꯜꯂꯁꯤꯕ ꯊꯕꯛ ꯑꯃ ꯅꯪ ꯆꯦꯛꯇꯁꯨ ꯊꯨꯒꯥꯏꯔꯦ ꯈꯜꯂꯁꯤꯕ ꯒꯥꯔꯤꯗꯁꯨ ꯊꯧꯔꯦ ꯈꯜꯂꯁꯤꯕ ꯅꯪꯅ ꯒꯥꯔꯤ ꯊꯧꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯆꯦꯛ ꯊꯨꯒꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯏꯁꯩꯗꯁꯨ ꯇꯥꯔꯦ ꯈꯜꯂꯁꯤꯕ ꯅꯪꯅ ꯏꯁꯩ ꯇꯥꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯏꯁꯩ ꯑꯗꯨꯗ ꯐꯣꯀꯁ ꯇꯧꯒꯅꯤꯕ ꯅꯪ ꯆꯦꯛ ꯊꯨꯒꯥꯏꯔꯤ ꯑꯗꯨꯗ ꯐꯣꯀꯁ ꯇꯧꯒꯅꯤꯕ ꯅꯪ ꯒꯥꯔꯤ ꯊꯧꯔꯤ ꯑꯗꯨꯗ ꯐꯣꯀꯁ ꯇꯧꯒꯅꯤꯕ ꯅꯪꯒꯤ ꯃꯥꯏꯟ ꯅꯪꯒꯤ ꯋꯥꯈꯜ ꯑꯁꯤ ꯑꯇꯣꯞꯄꯗ ꯂꯩꯔꯣꯏꯕ ꯅꯪ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪꯁꯦ ꯗꯤꯄ꯭ꯔꯦꯁꯟꯗ ꯂꯩꯔꯕ ꯋꯥꯈꯜ ꯌꯥꯝ ꯈꯜꯂꯕ ꯅꯪ ꯅꯁꯥꯕꯨ ꯕꯤꯖꯤ ꯊꯝꯃꯨꯕ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯁꯦꯀꯦꯟ ꯑꯃꯇꯪ ꯄꯨꯡ ꯑꯃꯇꯪ ꯐ꯭ꯔꯤꯗ ꯊꯝꯒꯅꯨꯕ ꯐ꯭ꯔꯤ ꯊꯝꯗ꯭ꯔꯒꯗꯤ ꯅꯪ ꯗꯤꯄ꯭ꯔꯦꯁꯟꯗ ꯆꯠꯂꯣꯏꯕ ꯅꯪꯅ ꯐ꯭ꯔꯤ ꯂꯩꯕ ꯃꯇꯝ ꯑꯁꯦ ꯑꯩꯈꯣꯏ ꯗꯤꯄ꯭ꯔꯦꯁꯟꯗ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏ ꯐ꯭ꯔꯤ ꯑꯣꯏꯕ ꯃꯇꯝ ꯀꯔꯤꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯊꯣꯛꯈꯤꯕ ꯍꯧꯈꯤꯕ ꯄꯨꯝꯕꯁꯤ ꯅꯤꯡꯁꯤꯡꯂꯒ ꯑꯩꯈꯣꯏ ꯗꯤꯄ꯭ꯔꯦꯁꯟꯗ ꯌꯥꯝꯅ ꯍꯦꯟꯖꯟꯅ ꯈꯟꯖꯟꯕꯗꯩ ꯗꯤꯄ꯭ꯔꯦꯁꯟꯗ ꯆꯠꯂꯤꯕꯅꯦꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯟꯕꯒ ꯗꯤꯄ꯭ꯔꯦꯁꯟꯒꯒꯤ ꯈꯦꯠꯅꯕꯁꯦ ꯋꯥꯈꯜꯗꯒꯤ ꯍꯦꯟꯖꯟꯅ ꯆꯠꯈ꯭ꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯗꯤꯄ꯭ꯔꯦꯁꯟꯗ ꯇꯥꯏꯕ ꯅꯪ ꯗꯤꯄ꯭ꯔꯦꯁꯟꯗꯒꯤ ꯐꯒꯦ ꯈꯜꯂꯒꯗꯤ ꯅꯪꯒꯤ ꯂꯥꯏꯐꯇ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯕꯤꯖꯤ ꯊꯝꯃꯨꯕ ꯊꯕꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯕ ꯅꯪ ꯊꯕꯛ ꯂꯩꯇ꯭ꯔꯒꯁꯨ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯈꯪꯗꯦ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯋꯥꯔꯤ ꯋꯥꯀꯥꯏ ꯁꯥꯟꯅꯔꯗꯨꯅ ꯃꯇꯝ ꯂꯦꯜꯂꯨꯕ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯇꯝꯄꯤꯒꯅꯨꯕ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯔꯕ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯈꯔ ꯇꯧꯅ ꯅꯪ ꯗꯤꯄ꯭ꯔꯦꯁꯟꯗꯒꯤ ꯑꯗꯨꯝ ꯊꯣꯛꯂꯛꯄ ꯉꯝꯒꯅꯤꯕ ꯅꯪꯒꯤ ꯍꯛꯆꯥꯡꯕꯨ ꯐ꯭ꯔꯤꯗ ꯊꯝꯂꯕ ꯃꯇꯝ ꯄꯨꯝꯕꯗ ꯅꯪ ꯗꯤꯄ꯭ꯔꯦꯁꯟꯗꯒꯤ ꯀꯩꯗꯧꯉꯩꯗ ꯊꯣꯛꯂꯛꯄ ꯉꯝꯃꯣꯏꯕ ꯗꯤꯄ꯭ꯔꯦꯁꯟ ꯍꯥꯏꯕ ꯗꯤꯄ꯭ꯔꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇ ꯁꯥꯟꯅꯕ ꯀꯣꯛꯇ ꯂꯣꯏꯅ ꯂꯩꯔꯦꯕ ꯑꯩꯈꯣꯏ ꯀꯣꯛꯇ ꯂꯣꯏꯅ ꯁꯥꯟꯅꯔꯤꯕ ꯄꯣꯠꯅꯦꯕ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯊꯕꯛ ꯑꯗꯨꯒꯤ ꯈꯛꯇꯒꯤ ꯋꯥꯈꯜ ꯈꯟꯕꯗꯣ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏ ꯊꯕꯛ ꯂꯩꯇ꯭ꯔꯒꯅ ꯑꯩꯈꯣꯏꯗ ꯐꯥꯎꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯅꯗꯕ ꯆꯥꯛꯈꯤꯕ ꯃꯩꯆꯥꯛ ꯃꯁꯤ ꯃꯌꯥꯝꯁꯦ ꯈꯜꯂꯒ ꯑꯩꯈꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯗꯤꯄ꯭ꯔꯦꯁꯟꯗ ꯆꯠꯂꯤꯅꯦꯕ ꯆꯠꯂꯕ ꯀꯥꯟꯗ ꯃꯁꯤꯅ ꯑꯩꯈꯣꯏ ꯂꯥꯏꯅꯥ ꯂꯩꯊꯨꯡ ꯄꯣꯛꯂꯛꯂꯤꯅꯦꯕ ꯃꯁꯤꯗꯒꯤ ꯊꯣꯛꯂꯛꯀꯦ ꯈꯜꯂꯒꯗꯤ ꯅꯁꯥꯕꯨ ꯕꯤꯖꯤ ꯊꯝꯃꯨ ꯑꯩꯅ ꯍꯥꯏꯖꯒꯗꯕ ꯍꯥꯏꯕꯕꯨ ꯑꯩ ꯋꯥꯔꯤ ꯃꯆꯥ ꯑꯃꯇꯪ ꯂꯤꯖꯔꯛꯀꯦꯕ ꯃꯤꯌꯥꯝꯅ ꯄꯥꯝꯕꯤꯒꯗ꯭ꯔꯗꯤ ꯈꯪꯗꯦꯀꯣ ꯃꯁꯤꯗꯁꯨ ꯇꯝꯖꯅꯤꯡꯉꯥꯏ ꯌꯥꯝꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕ ꯄꯨꯟꯁꯤꯁꯦ ꯃꯁꯤ ꯁꯔꯀꯜꯅꯦꯕ ꯒꯣꯜ ꯖꯤꯔꯣꯒꯤ ꯇꯥꯏꯞꯅꯦꯕ ꯅꯪꯅ ꯇꯧꯈꯤꯕ ꯄꯨꯝꯕꯗꯣ ꯂꯩꯔꯒ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯍꯜꯂꯛꯀꯅꯤꯕ ꯅꯪꯅ ꯑꯐꯕ ꯇꯧꯔꯦ ꯑꯐꯕ ꯂꯩꯗꯨꯅ ꯍꯜꯂꯛꯀꯅꯤ ꯐꯠꯇꯕ ꯇꯧꯔꯦ ꯐꯠꯇꯕ ꯂꯩꯗꯨꯅ ꯍꯜꯂꯛꯀꯅꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯅꯨꯃꯤꯠ ꯑꯁꯤ ꯃꯥꯒꯤ ꯕꯣꯁ ꯃꯥꯒꯤ ꯃꯄꯨ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯆꯩꯕꯤꯕꯅꯤꯕ ꯊꯤꯅ ꯉꯥꯡꯕꯤꯕꯅꯤꯕ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ ꯀꯔꯤꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯆꯩꯔꯤꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯉꯥꯡꯕꯤꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯁꯥꯎꯅꯤꯡꯗꯨꯅ ꯉꯁꯥꯏꯒꯤ ꯌꯨꯝꯗ ꯍꯜꯂꯛꯂꯦꯕ ꯍꯜꯂꯛꯄꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯌꯧꯔꯝꯗꯥꯏ ꯃꯇꯥꯡ ꯑꯁꯤꯗ ꯁꯦꯀꯨꯔꯤꯇꯤ ꯒꯥꯔꯗ ꯑꯗꯨꯅ ꯊꯣꯡ ꯑꯁꯦ ꯍꯥꯡꯗꯣꯛꯇꯕꯅꯤꯕ ꯉꯁꯥꯏ ꯃꯥꯒꯤ ꯑꯥꯗꯒꯤ ꯁꯥꯎꯅꯤꯡꯗꯨꯅ ꯂꯥꯛꯄꯒ ꯁꯦꯀꯨꯔꯤꯇꯤ ꯒꯥꯔꯗ ꯑꯁꯤꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯕꯒ ꯃꯥꯅ ꯁꯦꯀꯨꯔꯤꯇꯤ ꯒꯥꯔꯗ ꯑꯗꯨꯗ ꯂꯣꯏꯅ ꯇꯥꯏꯅꯁꯟꯕꯅꯤꯕ ꯁꯦꯀꯨꯔꯤꯇꯤ ꯒꯥꯔꯗ ꯑꯗꯨꯗ ꯊꯤꯅ ꯆꯩꯕꯤꯕꯅꯤꯕ ꯆꯩꯔꯕ ꯀꯥꯟꯗ ꯉꯁꯥꯏ ꯁꯦꯀꯨꯔꯤꯇꯤ ꯒꯥꯔꯗ ꯑꯁꯤꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯄꯦꯟꯅꯗ꯭ꯔꯦꯕ ꯁꯥꯎꯅꯤꯡꯉꯦꯕ ꯁꯦꯀꯨꯔꯤꯇꯤ ꯒꯥꯔꯗ ꯑꯁꯤꯁꯨ ꯃꯌꯨꯝ ꯆꯠꯂꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯁꯦ ꯃꯁꯤꯗꯩꯁꯤꯗ ꯄꯨꯝꯅꯃꯛꯁꯦ ꯇꯥꯏꯅ ꯊꯣꯛꯄꯅꯦꯕ ꯃꯥꯏ ꯅꯨꯄꯤ ꯑꯁꯤꯗ ꯂꯣꯏ ꯆꯩꯕꯅꯤꯕ ꯆꯩꯅ ꯈꯣꯔꯗꯨꯅ ꯇꯧꯕꯅꯤꯕ ꯉꯁꯥꯏ ꯅꯨꯄꯤ ꯑꯁꯤꯁꯨ ꯁꯥꯎꯅꯤꯡꯂꯕ ꯀꯥꯟꯗ ꯃꯥꯅꯀꯣ ꯃꯥꯒꯤ ꯃꯆꯥꯗꯨꯗ ꯂꯣꯏ ꯇꯥꯏꯅ ꯊꯣꯛꯄꯅꯦꯕ ꯇꯥꯏꯅꯔꯕ ꯀꯥꯟꯗ ꯉꯁꯥꯏ ꯃꯆꯥ ꯑꯁꯤꯁꯨ ꯁꯥꯎꯅꯤꯡꯂꯕ ꯀꯥꯟꯗ ꯃꯆꯥ ꯑꯁꯤꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯂꯒ ꯌꯦꯡꯕꯗ ꯉꯁꯥꯏꯒꯤ ꯍꯨꯏ ꯑꯃ ꯃꯥꯒꯤ ꯃꯃꯥꯡꯗ ꯎꯕ ꯐꯪꯕꯅꯦꯕ ꯃꯆꯥ ꯑꯁꯤꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯅꯨꯡ ꯑꯃ ꯄꯥꯏꯔꯒ ꯍꯨꯏ ꯑꯗꯨꯗ ꯀꯟꯅ ꯊꯣꯝꯕꯅꯦꯕ ꯊꯣꯝꯂꯕ ꯀꯥꯟꯗ ꯍꯨꯏ ꯑꯁꯤ ꯀꯤꯔꯗꯨꯅ ꯆꯦꯟꯈ꯭ꯔꯦꯕ ꯆꯦꯜꯂꯕ ꯀꯥꯟꯗ ꯃꯥꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯆꯦꯟꯕꯗ ꯅꯨꯄꯥ ꯑꯃꯈꯛ ꯃꯃꯥꯡꯗ ꯎꯕꯅꯦꯕ ꯍꯨꯏ ꯑꯗꯨꯅ ꯀꯤꯕꯣꯏ ꯈꯪꯕꯣꯏ ꯅꯨꯄꯥ ꯑꯗꯨꯗ ꯆꯤꯛꯂꯝꯂꯒ ꯆꯦꯟꯈꯤꯕꯅꯦꯕ ꯉꯁꯥꯏꯒꯤ ꯆꯤꯛꯂꯝꯂꯤꯕ ꯅꯨꯄꯥ ꯑꯁꯦ ꯑꯇꯣꯞꯄ ꯀꯅꯥ ꯅꯠꯇꯦꯕ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯗ ꯑꯣꯐꯤꯁꯇ ꯆꯩꯔꯛꯈꯤꯕ ꯃꯥꯒꯤ ꯕꯣꯁ ꯑꯗꯣ ꯃꯗꯨꯅꯦꯕ ꯃꯁꯤꯒꯤ ꯄꯤꯛꯂꯕ ꯋꯥꯔꯤ ꯑꯁꯤ ꯁꯤꯗ ꯇꯝꯖꯅꯤꯡꯉꯥꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯅꯪꯅ ꯉꯁꯤ ꯐꯠꯇꯕ ꯇꯧꯔꯕ ꯐꯠꯇꯕ ꯑꯗꯨ ꯅꯪꯉꯣꯟꯗ ꯂꯩꯗꯨꯅ ꯑꯗꯨꯝ ꯍꯜꯂꯛꯀꯅꯦꯕ ꯆꯍꯤ 10 ꯑꯣꯏꯒꯦꯔꯥ 10 ꯑꯣꯏꯒꯦꯔꯥ ꯆꯍꯤ 50ꯒꯤ ꯃꯇꯨꯡꯗ ꯑꯣꯏꯒꯦꯔꯥ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤꯕ ꯃꯔꯝ ꯑꯁꯤꯅ ꯄꯨꯟꯁꯤꯗ ꯑꯐꯕ ꯈꯛꯇ ꯇꯧꯅꯕ ꯍꯣꯠꯅꯧꯕ ꯅꯪꯅ ꯑꯐꯕ ꯇꯧꯗꯨꯅ ꯆꯠꯂꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗꯁꯨ ꯃꯇꯝ ꯄꯨꯝꯕꯗ ꯑꯐꯕ ꯑꯗꯨ ꯂꯩꯗꯨꯅ ꯂꯥꯛꯀꯅꯤꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯦ ꯍꯥꯏꯅꯗꯨꯅꯀꯣ ꯄꯣꯡꯂꯕ ꯅꯪꯒꯤ ꯅꯁꯥꯗ ꯏꯒꯣ ꯂꯩꯔꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯅꯪ ꯈꯛꯇꯪ ꯉꯥꯏꯔꯦ ꯍꯥꯏꯅ ꯈꯜꯂꯕ ꯃꯇꯝ ꯑꯗꯨꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯁꯤꯈ꯭ꯔꯕ ꯀꯥꯟꯗ ꯃꯩ ꯊꯥꯈꯤꯕ ꯃꯐꯝ
ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯂꯩꯗꯨꯅ ꯌꯦꯡꯉꯨꯕ ꯅꯉꯣꯟꯗꯒꯤ ꯑꯍꯦꯟꯕ ꯑꯐꯥꯎꯕ ꯃꯤ ꯀꯌꯥ ꯑꯃ ꯃꯤꯡꯆꯠ ꯂꯩꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯩꯇꯥꯟ ꯑꯣꯟꯗꯨꯅ ꯂꯩꯕ ꯎꯒꯅꯤꯕ ꯃꯔꯝ ꯑꯁꯤꯅ ꯄꯨꯟꯁꯤꯗ ꯀꯩꯗꯧꯉꯩꯗ ꯏꯒꯣ ꯊꯝꯂꯣꯏꯗꯕꯅꯤꯕ ꯅꯪ ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯑꯩ ꯈꯛꯇꯅ ꯍꯦꯜꯂꯦ ꯍꯥꯏꯕꯁꯦ ꯀꯩꯗꯧꯉꯩꯗ ꯈꯟꯒꯅꯨꯕ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯒꯤ ꯇꯝꯖꯅꯤꯡꯉꯥꯏꯅꯤꯕ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤ ꯑꯁꯤꯅ ꯅꯨꯡꯉꯥꯏꯕꯤꯕ ꯊꯣꯛꯂꯒꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯊꯦꯡꯅꯔꯁꯤ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤꯗꯃꯛꯇ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯕꯥꯏ